Missouri collectiongi maikaidagi ano muktada khwai punama pukuna lukjabaga loinana taramna ukjari ngasigi pawchedagi maroiba paw khara khangjari LPG gi mamal hanga khibabu yaningda phongdongnarali India amri Nepal gi makta laiba mari si hena masak thupa thabak kya mai par pangthukpa yabi khudung chaba kya le Jammu and Kashmir gi Rajouri di anti-terror operation chathaingi Indian Army Lieutenant Officer ama laikhidre Michang mikhai naidna lo thugaibsinggi mthakta action loukhtkani DGP Sathong gyasi mamal hanga khre sakhangdabasina kapsilambada ama sokle Jit paw phongdona mu pijari Jammu and Kashmir gi Rajouri de laiba asukpa uwa marang kaina hoba chingi napom amde anti-terror operation chathaingi Indian Army de Lieutenant Officer oine thabak toba security personnel ama laikhidre Maming nerba news agency singi report ki matungina Jammu and Kashmir amadi Pakistani ngokhai paring chathariba terror activity asibu thingnana ba Indian Army operation Sherwali hani mithonduna chatharap anti-terror operation gitranga tara mangani chanba nimita Gosami kobani Indian Army ki lieutenant officer ama laikhidre laikhidraba Indian Army ki lieutenant officer Gosami edu operation ga mari leinana casualty thoktuna laikhidraba nate laikhidraba army officer adu matang hojik phawbagi oina matau kamna laikhidabna habigi matang da mari leina ba authority dagi chapcha wafam amta kangthotana leiri adubu laikhidraba army officer adu Rajouri da chathariba anti terror operation asida force deploy tawkhibani habidi khangbangam laikhidraba Indian Army du gi colleague amadi senior officer singi makai dagi anti terror operation chatharinge laikhidraba army officer adu thawa yawdra haksang da ngasi ayu hakaleka tamna kai khumna bo phongtokre senior officer singi makai dagi laikhidraba army officer du masagi mathong masakhangna pangthokpa army officer amani haini kai khumna bo lagli panbe abadi Rajouri da terror activity kya chathare haibigi intelligence report ama phangwadagi laikhidraba Indian Army lieutenant adu yauna hawkiba numidandagi hawduna Rajouri da leiba asukpa umawamung thalaba singi napomda anti terror operation chathagibani India amadi Nepal gi makta leiba mari asi yamna khanaba mari amani leiba anina amata oina saminaduna masak topa thabak kya mai pana pangthokpa yabi khulung saba kya lei haina leiba asigi External Affairs Minister Joy Shankar na phongdokre wafam asi India amadi Nepal gi makta numi humni gi oiba bilateral talk chatharingi cha asida Ministry of External Affairs ki maikadi thadopa statement amana phongdorkibani Ministry of External Affairs ki statement asi matungina External Affairs Minister S. Joy Shankar na luchingba India ki delegate amdi Sisir Kamal na luchingba Nepal ki high level delegate timani markta New Delhi da numit humni gi oiba bilateral talk chathaba hawbagi han bani mita leba ani gi markta leiba mari si hanadagi hena phaba mari ama thamnana ba changsinba haina wari lauki Sathong gas ki maman henga khre hawki be thahum sigi manungda anirak subo ina yumda season aba sathong gas ki maman lupa kuma pa henga khre West Asia da tholeba crisis asina maramorga mafam kudi energy ki maman henga leba sigi saruk amoina India da su yumda season aba sathong gas ki maman cylinder am da lupa kuma pa henga kibani hawkriba mastha da lupa humbo henga khra matunda ngasi henga lakiba siga pa thahum gi matamasida anirak subo ina henga lakpani ngasi nongna maman henga lakiba sina Manipur gi oina Imphal East subject Imphal West da 14.2 kg gi hindaram da lupa lising amaga mok drom de pesa yangkai aduga atei district sing da na pesa kara kara hengale aduga Delhi da 14.2 kg gi hindaram da lupa sampan nipun to yaugre Bengaluru da na lupa sama pan nipu mari mikhai Mumbai da lupa sama pan nipu mathoi ga pesa nipu oiraga Patna da lupa lising amaga mutra mathoi ga mikhai oikre panbe yai tha sigi amara thokiba revision amana commercial oina sinariba 19 kg gi LPG cylinder da lupa ni funito heki bisu laikrabani LPG mamal henga kibabu yaning da ba phongong narli India lenga leba asida nong LPG mamal henga kiba sibu yaning da phongong duna NCP SPG sip Sarit Pawar na lebak miyan thene pochai tawi jeking asne maram morga sungchoi soidana India lenga ki maike de pamda political price ama sungchoi soidana mayang na na phongong narli India lenga ki maike de gi apik pasem pham do ore bisu takak kya thongna leptan hingala le pochai mamala sigi seking lebak miyan hakthi na ni mayang na duna leiri leba asida pochai maman tangkale dwa sigi chapchabar laman ama lebak miyan na political price oina India lenga ki mathata ju khumla ki gen haina mahana makha tarakli Michang mikhai na da lo thugaibsinggi mthakta action loukhtkani DGP
Michang mikhai naidna lo thugaibsinggi mthakta action loukhtkani haina Manipurgi DGP Mukesingna phongtokre wafam asing asi DGP na luchingba team amana Kangpopi amadi Senapati da chatuna tongan civil society organization singi luchingba sing unarba matung pau mifam amada phongtokhibani Kangpopi amadi Senapati gi khongchada sida mari leinana paumingsinda DGP Mukesing ana makhatan haiki Manipurgi additional Director General of Police DGP yauna tongan makok thongba police officer single loina dena Kangpopi amadi Senapati da leba unity naga council UNC all Naga Student Association Manipur Ansam amadi Naga Women Union NW di makok thongba luchingba singu undadana Manipur Police amadi lamdam asi miyang marakta amuk hanna thajanabagi mari ama senganabagi matangda wari sanakai asida natana Kangpopi amadi Senapati gi leiriba mari leinaba SP singi maikaida gisu hojik thengnariba law and order issue asi matangda marik chumna report lawbaga loina haiba law and order issue asibu thengnanaba kari karamba khongtana kholabagi haibi matangda su kumna khangba ngamle mahan makhata adon hai Manipur law and order ga mari leina case kudimak community gi oiba khenaba thamna rosenna bhonaga dabani Manipur Police ki maikaidi karima makhalamte khenaba thamna leba asigi leiba law violate toiba sing matakta chapcha matakta ba law yoiba action lakhatkani hokiba matang kha sida police amadi miyang gi marakta sayena ba amadi thajana dab kya lemna bisu lakadu matam asigi mangga police amadi miyang makta afaba mari thamdana Manipur da ingta panjilakani habi tauna thajabale nakalamon dangasi DGP Mukesing dusingdana makok thong police officer singa loina dana Kangpopi amadi Senapati da satuna tongan stakeholders singa unadana wari sanaba matung Central Reserve Police Force CRPF ki makok thong officer singa unadana security review meeting amasu pangthokki hairi Sexual harassment case kamari leina na Trinamool Congress councillor ma police na phagre sahi sudri binpi masama da molestation amadi harassment chathaki habi case kamari leina Kolkata Municipal Corporation KMC Trinamool Congress Party councillor Mohammed Jasimuddin Kawmi ma West Bengal police na phagre hoki bira nimta Mohammed Jasimuddin nauna phagiba asi tharaga West Bengal da Subender Adhikari na luchingba NDA gelenga amar hekla kipti West Bengal da tongan be casing mari ne Trinamool Congress councillor ni pan phagre West Bengal police na molestation amadi harassment case kamari ne phaba Mohammed Jasimuddin adu Central Kolkata manung chana leba Josaranka ward number 39 ni councillor ni hairi mahapo hoki be thangja ni mikin hina mayumdi police na phakibani atopa tongan ba reporting matung ina hoki be thangja ni mikin de angan mamatam de hodena West Bengal police na Jasimuddin ni yimda lakuna pung takrom chana phanna phonarba matung police na force ni de phapang kibani hairi Jasimuddin police na phagi basne maram moiga Josaranka da TMC amadi DGP ki leibu workers ni mukti gyam na chawn mungna ba yabi film da labada yi West Bengal police na security oiba akan ba section ta ndo khatpa haukre lakatur be parliament ki nungju mifam asi mari ne na India block ki mifam pangthokadori lakliba mathang ta da parliament ki nungju mifam pangthona balenga India lenga sem saiba asiga mari leine na opposition party ki makai de ki kari karamba khongtala hoka de habi matang da India block ki leiriba tongan ba political party sing luching basing yawo ma hai New Delhi da pangthokadori hai pangthokadibe India block ki mifam asi da puna political party kondoi makok thombo office luching basing ju saru ya kani hairi amam de India block lenga ki makai de lakadoi parliament ki nungju mifam asi maithi benang khaba delimitation and human reservation bill amok hane house of puthokpa yabagi uthokpa chauna lei hairi hai pangthokariba mifam asi da DMK ki luchingba MK state saruk yaroi hairi bullet train khaktana tana India lenga ki makai de railway development project ka cheu sakani bullet train khaktana tana tongan ba railway project muma thino na pakhatana West Bengal gi leiba railway newa si amuka hen chakhotpa pona bdam India lenga ki makai de sem sarno leiri haina railway minister ambini Western da phongtokre wapam asida hauki biyan the West Bengal gi secretary chief minister Subeda Adhikari amadi minister Asini Baisno yaun pangthoki baru ba mifam amada railway minister Asmi Baisno na thajaba pikibani hairi tongan ba news agency sing report ki matung ina hari bamaru oiba railway ga mari leina ba mifam adura tongan ba railway project sing ki matang da kupna khana ni na ki hojiki wina di matang